Ningtham thagi matamda ising asaba thakbana hakchangda piba kanaba khara khangminase. Article ase huyalan pau pau sege loksing pugai gi kalamdagi lokhatchabane. November thadagi hauraga February tha phauba se aikhoina ayingba matam haibade ningtham tha hairaga na hena khangnare. Hairiba matam asida aikhoige hakchangda nungaitaba thogdokaya thogalle. Ningtham thagi matamda aikhoigi hakchangda thokpa nungaitaba kharagi matangda aikhoi khangminakhre. Chaba thakpa matamdasu ningtham thagi matamda yamna section gadabane. Ingbana maram oiraga aikhoina sasin thaksin khriba mayam adu tumbada wana thoe. Masina maram oiraga ningtham thagi matamda chaba thakpa section laudrabade chaba tumdabagi khudong chadaba sing aikhoina yamna toina thengnai. Maram aduna ningtham thagi matamda machi oiba kanaba sing yauna mahi sing thaknaba honai. Asigumba makhalgi thaknaba mahi sing asi sembada matam change. Karigumba miyoy ama diabetes natraga hypertension leiramlabade adugumba makhalgi mahi adusu sisinaba yaroidawribane. Maram aduna aikhoina ningtham thagi matamda thakpa yaba hairagade ising lumbu saba sine. Lumbu saba ising thakpa matamda hakchangda anaba leiba natraga leitabagi thoidokpa leite. Mipum khudingmakna lumbu saba ising thakpagi hainabi thamgadabane. Masina hakchangbu nungaihanbada natana aikhoigi khanau nungaihalli amade hakchanggi atopa kayatsingdasu kanaba piba ngamme. Ningtham thagi matamda aikhoina yariba makhai ising yamna thaknaba honagadabane. Dietitian Manpreet Kalaragi matunginna lumbu saba ising thakpana hakchangda kanaba kaya pe. Lumbu saba ising thakpana aikhoigi hakchangda piriba kanaba kharagi matangda aikhoi punna khangminase. Lumbu saba ising thakpana aikhoigi hakchangda metabolism hengathalle masina maram oiraga hakchangda yauriba fat sing thuna tumhanba ngambaga loinana arumba hanthanbada chauna mateng pange. Ani suba kanabana lumbu saba ising thakpana kidney gi mapangal fana lehenba ngamme. Khudam oina hairabada lumbu saba ising yamna thakliba makhai kidney na phataba sing filter tawbagi chang hengaranbaga loinana hakchangda sogalakpa yaba hu chenba posak sing laukthokhankhibada chauna mateng pange. Ahum subada lumbu saba ising thakpana digestive tract da ahenba acid thorakpadagi control tawba ngambaga loinana chaba tumhanbada su sauna mateng pange. Mari subada lumbu saba ising thakpana naton phulambadagi phahanbasu ngamme. Masina aikhoige naton da seliba blood vessel singna mapung phana mathau tawhanbada chauna mateng pange. Manga subada aikhoina chaba tumdabagi nungaitaba leiramba matamda lumbu saba ising thakadabane. Masina aikhoigi hakchangda yauriba digestive organ sing mapangal fana lehenba amade mathau tawhanbada mateng pangsille. Taruk subada lumbu saba ising thakpana blood pressure control tawduna thamba ngamme. Maram aduna lumbu saba ising chang naina thaklabade aikhoigi singli da seliba igi khongjel ase yamna chang naina chelhanba ngamgane. Taret subada aikhoina lumbu saba ising chang naina thakpa matamda unsagi mapangal amasung samgi mapangal kangkhalakpa natragana phagalakpa uba phangane. Masigi maruoiba maramde lumbu saba ising thakpa matamda unsagi cell sing mapangal kangkhadanba collagen production hengalanba amade samkhonggi mapangal kangkhadanbada chauna mateng pangbana ni haire. Nepal subada pukta nungsit kaba haina aikhoina khangnariba sisu lumbu saba ising thakpana phanma ngamme. Puk nungsit kaba si chakhauda acidity wangkhalakpana ne. Lumbu saba ising thakpa matamda chakhauda yauramba acid adu ising asabaga yansinaduna mayai chamhalle. Mapal suba kanabada lumbu saba ising glass ama thakpana aikhoigi khanau mareng chatpa amade nungaitaba kaya phahanba ngammi amade esophagus khanaudagi chakhau phauba aikhoina sari thagliba polam sing puriba saruk mathau phana tawhanbada chauna mateng pangi haire. Article ase reliable source da yumpham oiraga phongbane adubu masina medical professional singi pautaki mahut sinaba honabadi natte. Aroibada tabiriba pumnamakpu thagachare.